Matamgi Manipuri Wari channel asibu tamiriba khwai pumnamakpu taram nokcheri ngasi samahausanggom Eshang Karaba Thamoi 19 suba tangkak amu puduna lakcheri mayam punna thaminarasi Thamoina ningai tawge yauna tawrak aba thengba ngamba jat nate phatte miwa tangani chei changani hainba khangna Thamoi ningai ni hanmanbana hekta kiba khangdabani madomagna kibado pomnamak he mangbadi natte machi marumda khara lotuna leiriba adumadi adum machida dum leiribani mapan thoraktuna mati phongdabagi wa khaktani maduna ka hena mati hek phongubada Thamoi ningai gi yetnarakpada wakhaldo puba thangba ngamdaba jaina ama phanggadawribani Sanana ngambabu thungal phawba thinbiramle Tedivir achobadu kolaga yumlomda changkibadu lekaigi mi singdu yengbadi yengna hawi adubu thoidokna khanjinadri maramdi sanana gari achobadagi thungal lagi kumtharakba ngasina ahanba natti mamanabi singaso adum majatli aduna thoina jingnaba amta leite ka hena hedo hirau kadana hallaman masak khangdaba khatin langsanaba nabi sunattabana padawa wakhal amta khanade Ngamana mayum yorukpada pung manga tari thaibidi tumkhubaduna hogalakdri wangamna thabak halakpaga mapa janana bachanupido pamlaga kana pusinbikri ngamba sumagi sanapon mayamdo pusinduna thambiramlaga magi kada laktuna phamungda longna hiplari mana phamung hipthabaga malakpa ngairamba jekso mamaido phet haiduna jangsilaklaga manakta kunle ngamba so Jack tiang laka nachi phat khajelle aduga nayamba se wakal je sati ina nungai re hebo nungti ge sumai wakal nungai ra de chahi jamadi punsi ba soi de mathanda mo makol thokna tik nukla e aduga siling du de yeng duna machinda isai ama wakal da khangthok thorukpadu tablamna manglakni nungside di hai Hekta yeng leki Pamjade di hai Hekta no leki Nungside di hai Hekta yeng leki Pamjade di hai Hekta no leki Ngang na mamituso sanani kaina amuk maudanaba maongda nokpa minok singdo mitmangda phan chung thorakli sakfong na mathong maram khangdana siktat ningba hek phongbani ngamba adugo adumaki ayambadi pidribo ibana tawramdre masagi makhuddo amuk thangatuna yengje ngasai mana sanangi makhut samkhibado amuk ningsinglakduna phone da lawthokduna photo manam silaga status ama thagali mathang haiduna lakri phawdi khocha hamkhraroi status so hek thagat khibaga breden ge reply ma satpai silai nakhuto hamanda dana virus anga tatlonangda sawmbagi moji maga loinana tharaiba message tu ngamba patho maga halamdre phone mu thalaga nakan thamkhri aduga ngasai makai jatlubagi awabadu mamit ushinduna pothana bahonakri somdana breden arangdagini mana singthada isau langlibasi manadi isau se arangbi thandana langjebani adubu singthana mana nganglibadu kisu khanbida khunakpa pakhom singdu taraga thawaingadu prok chakna khanglibani ngasaindagini mana singthagi message reply ngaira ibasi adubu halakte online sulaite bradendo sum iga khalakle masidi kana de haidana call oina direct hekta tawbani ring tatlamdaida call do oglakle asomdagi singthana hanglei hello dabraden kai haige kai naga nang kai dawrige ko inone ai kana fi tup chali kai dawrage message thaki bado nang yengdro ngasi thabak chen bai phone gam teng basangre ai na ngai rapni so kem khandabe ma ongni ne koinu wangang amai tawto isiba haina khidre waiba ngamba hoi det halakre mi de khut ka samnakre ibani na somda e faw haiba hawdri nangna message faw ba hanni khangdri
ꯃꯤꯅ ꯁ꯭ꯇꯦꯖꯇꯣ ꯑꯥ ꯌꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯨꯡꯁꯤꯅꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟ ꯉꯥꯡꯉꯤꯁꯤꯕꯣ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯔꯒ ꯃꯈꯨꯠ ꯁꯝꯅꯔ ꯆꯠꯂꯨ ꯀꯩꯅꯣ ꯁꯤꯡꯊꯥꯅ ꯏꯁꯧ ꯂꯥꯡꯅ ꯈꯨꯝꯂꯛꯄꯅꯤ ꯕ꯭ꯔꯦꯗꯦꯟꯁꯨ ꯈꯨꯝꯃꯛꯏ ꯍꯦꯛꯇ ꯑꯗꯨ ꯅꯪꯗꯤ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯌꯥꯔꯗꯤ ꯏꯕꯥꯅꯤꯁꯨ ꯆꯠꯃꯤꯟꯅꯔꯣꯏꯗ꯭ꯔꯣ ꯅꯪꯅꯗꯤ ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗꯒ ꯍꯣꯞ ꯇꯧꯕꯤꯔꯛꯑꯅꯨꯀꯣ ꯍꯣꯞ ꯊꯝꯕꯗ ꯑꯐꯕ ꯔꯤꯖꯜꯠ ꯐꯪꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯌꯥꯔꯗꯤ ꯖꯨꯠ ꯆꯥꯗꯕ ꯅꯨꯄꯥꯈꯩ ꯂꯣꯏ ꯐꯨꯗꯦꯛꯀꯦꯅ ꯂꯩꯕ ꯅꯨꯄꯤꯅꯦ ꯑꯩꯁꯦ ꯅꯪꯁꯨ ꯅꯥꯇꯩ ꯁꯨꯝ ꯆꯥꯁꯤꯜꯂꯛꯇ꯭ꯔꯗꯤ ꯑꯩꯅ ꯐꯨꯒꯠꯂꯛꯇꯣꯏꯅꯤꯗ ꯍꯣꯏꯅꯦ ꯐꯨꯒꯦꯁꯨ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯕꯤꯔꯣ ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯁꯦꯀꯦꯟ ꯗꯦꯠ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤꯒꯤ ꯐꯥꯔꯁ ꯗꯦꯠ ꯑꯃꯇꯪ ꯆꯠꯍꯧꯁꯤꯕ ꯁꯨꯝ ꯅꯝꯁꯤꯟꯈ꯭ꯔꯗꯤ ꯏꯕꯥꯅꯤ ꯍꯌꯦꯡ ꯌꯥꯝ ꯋꯥꯅꯤꯕ ꯑꯦ ꯄꯨꯔꯥ ꯖꯥꯠ ꯑꯃꯅꯤꯅꯦ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯋꯥꯒ ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯗꯦ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯩ ꯋꯥꯔꯣ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯅꯪꯉꯣꯟꯗꯗꯤ ꯑꯩ ꯏꯀꯥꯏꯕꯁꯨ ꯈꯪꯖꯔꯔꯣꯏ ꯑꯩꯅ ꯏꯀꯥꯏꯔ ꯂꯩꯔꯒ ꯅꯪ ꯐꯪꯗꯧꯁꯨ ꯅꯠꯇꯦ ꯏꯀꯥꯏ ꯈꯪꯗ꯭ꯔꯁꯤ ꯐꯥꯎꯕ ꯌꯥꯎ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ ꯏꯀꯥꯏꯔꯤꯅꯦꯅ ꯂꯩꯈ꯭ꯔꯗꯤ ꯀꯃꯥꯏ ꯋꯥꯔꯤ ꯁꯥ ꯐꯪꯗꯧꯔꯤꯒꯦ ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ ꯅꯨꯄꯤ ꯌꯥꯝ ꯐꯪꯗ꯭ꯔꯒ ꯑꯩ ꯑꯃ ꯁꯦꯝꯕꯤꯔꯛꯀꯦ ꯁꯦꯝꯕꯤꯔꯛꯑꯣ ꯌꯥꯝ ꯂꯥꯞꯅ ꯊꯤꯅꯗ꯭ꯔꯁꯨ ꯃꯥꯂꯣꯝꯗꯒꯤ ꯁꯤꯡꯊꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯩꯒꯤ ꯁꯦꯝꯕꯤꯔꯛꯑꯣ ꯅꯨꯄꯤꯗꯒꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯒꯟꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯕꯩ ꯇꯨꯡꯗꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯗꯣꯛꯇꯅ ꯍꯥꯏꯖꯔꯛꯄꯁꯦ ꯐꯠ ꯌꯥꯕꯤꯕ ꯌꯥꯕꯅꯤ ꯅꯪꯁꯨ ꯑꯃꯨꯛ ꯇꯛꯅꯍꯜꯂꯒ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯑꯋꯣꯏꯕ ꯌꯥꯔꯦ ꯅꯪ ꯅꯊꯠꯅ ꯉꯥꯡꯍꯧꯔꯣ ꯑꯩ ꯊꯝꯃꯦ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯩꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯕ꯭ꯔꯦꯗꯦꯟꯗꯨ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯁꯣꯜꯂꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯉꯥꯡꯕꯗꯤ ꯍꯥꯏꯐꯦꯠ ꯋꯥꯗꯧꯔꯤꯅꯦ ꯍꯣꯏꯗ ꯐꯠ ꯌꯥꯁꯤꯜꯂꯛꯑꯗꯤ ꯃꯒꯨꯟ ꯋꯥꯠꯀꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯟꯗꯛ ꯈꯔ ꯅꯣꯏꯈꯠꯂꯤꯁꯦ ꯍꯟꯗꯅꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯇꯛꯊꯔꯒꯦ ꯃꯥꯁꯨ ꯅꯨꯄꯥꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯋꯥꯔꯤ ꯁꯥꯖꯅꯕ ꯏꯕꯥꯅꯤꯃꯛ ꯄ꯭ꯔꯣꯐꯤꯠ ꯐꯪꯃꯤꯟꯅꯔ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯑꯝꯕ ꯐꯥꯎꯕ ꯌꯨꯍꯦꯟꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯐꯣꯟ ꯇꯧꯕꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤ ꯁꯅꯥꯒ ꯂꯩꯃꯒꯗꯤ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯕꯅꯤ ꯍꯥꯟꯅ ꯑꯁꯨꯝꯅꯃꯛꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯂꯩꯃꯅ ꯐꯛꯂꯥꯡ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯤ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗꯪ ꯆꯠꯂꯒ ꯍꯪꯉꯨꯁꯤꯔꯣ ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯏꯅꯦ ꯅꯪꯕꯣ ꯗꯣꯝꯆꯥ ꯉꯥꯏꯍꯥꯛꯀ ꯉꯥꯏꯔꯁꯦ ꯁ꯭ꯇꯦꯁꯟ ꯆꯠꯇ꯭ꯔꯁꯨ ꯃꯣꯏ ꯃꯃꯥꯡꯒꯤ ꯀꯀꯥꯗꯨꯗ ꯐꯣꯟ ꯇꯧꯍꯜꯂꯒ ꯍꯪꯉꯁꯨ ꯌꯥꯅꯤ ꯊꯕꯛ ꯆꯤꯟꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯐꯣꯟꯗꯨꯃ ꯄꯥꯏꯔꯛꯑꯒ ꯁꯤꯁꯤ ꯇꯧꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯦ ꯅꯠꯇꯦ ꯃꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦꯅꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯄꯥꯈꯠꯅꯔꯝꯒꯅꯤ ꯀꯥꯏꯅꯒ ꯀꯩꯝ ꯈꯟꯗꯕ ꯖꯥꯠꯂꯥ ꯍꯥꯟꯅꯝꯇꯁꯨ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯌꯥꯗꯗꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯗꯣꯝꯆꯥ ꯑꯩꯅꯦ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯍꯜꯂꯤꯗ ꯃꯇꯝꯁꯦ ꯊꯨꯝ ꯊꯦꯡꯖꯤꯜꯂꯛꯏ ꯍꯥꯏꯕꯅꯦ ꯍꯥꯏꯅꯔꯤꯉꯩ ꯊꯣꯡꯅ ꯃꯄꯥꯟꯗꯒꯤ ꯊꯤꯜꯂꯛꯂꯤ ꯂꯩꯃꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯉꯥꯡꯅ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯤ ꯀꯔꯤꯅꯣ ꯅꯪꯕꯣ ꯁꯤꯗ ꯆꯠꯂꯤ ꯁꯨꯝꯗꯧꯏꯅ ꯄꯥꯎ ꯑꯃꯇꯪ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯄꯥꯈꯠꯄ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯗꯕꯗꯨꯗ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯩꯃꯗꯨ ꯁꯅꯥꯁꯨ ꯄꯨꯂꯤꯁ ꯌꯨꯅꯤꯐꯣꯔꯝꯗ ꯅꯨꯄꯥ ꯑꯃ ꯅꯨꯡꯗꯥꯡꯗꯨꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯏꯉꯛꯉꯛꯅ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯂꯩꯃꯅ ꯅꯨꯄꯥꯗꯨꯗ ꯉꯛꯂꯞꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯗꯣ ꯍꯜꯂꯛꯑꯕꯣꯏꯅ ꯅꯤꯡꯂꯨꯔꯦ ꯏꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯔꯅ ꯏꯅꯦꯗ ꯄꯥꯎ ꯑꯝꯇ ꯄꯤꯔꯨꯆꯣꯅ ꯂꯥꯛꯆꯕꯅꯤ ꯁꯔꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯦꯅ ꯇꯍꯧꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯨꯆꯣꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯩꯅꯦ ꯗꯥꯏꯔꯦꯛꯅꯤ ꯑꯃꯗꯨꯅ ꯍꯪꯂꯛꯂꯤꯕꯗꯨ ꯂꯩꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯍꯟꯖꯤꯟꯅ ꯍꯪꯂꯛꯂꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟꯕꯨꯔꯥ ꯍꯣꯏꯅꯦ ꯑꯩꯈꯣই ꯁꯔ ꯌꯨꯍꯦꯟꯕꯨꯅꯤ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯕ ꯍꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤ ꯐꯠꯇꯦ ꯍꯥꯏꯔꯒꯗꯤ ꯍꯣꯇꯦꯜ ꯑꯣꯏꯅ ꯆꯠꯅꯕ ꯍꯥꯏꯍꯧꯋꯦ ꯌꯥꯔꯒꯅ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯒꯦꯅ ꯍꯥꯏꯕꯅꯤ ꯁꯅꯥꯗꯤ ꯍꯔꯥꯎꯈ꯭ꯔꯦ ꯃꯕꯨꯡꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯂꯩꯃꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯀꯣꯜꯂꯒ ꯗꯣꯝꯆꯥ ꯀꯧꯁꯤꯜꯂꯨꯁꯤ ꯍꯥ ꯍꯣꯏꯅꯦꯍꯦ ꯀꯔꯤꯒꯤ ꯍꯣꯇꯦꯜꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯄꯨꯁꯤꯜꯂꯛꯎꯅꯦ ꯍꯥꯏꯌꯨꯅꯦ ꯑꯉꯥꯎꯕꯗꯣ ꯃꯗꯨ ꯉꯥꯎꯗꯦ ꯀ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯉꯥꯎꯏ ꯃꯗꯨ ꯆꯪꯉꯣ ꯍꯥꯏꯌꯨ ꯑꯩꯅ ꯉꯥꯏꯍꯧꯔꯦ ꯍꯥꯏꯌꯨꯅꯦ ꯍꯩꯅꯦ ꯅꯨꯄꯥꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯅ ꯅꯨꯄꯥꯗꯨ ꯊꯣꯛꯈꯤꯕꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯆꯠꯂꯣ ꯐꯤꯔꯣꯜ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ
ꯃꯤꯅ ꯀꯧꯁꯤꯟꯕ ꯆꯠꯂꯨꯁꯦ ꯍꯥꯏꯔꯒ ꯍꯩ ꯃꯤ ꯑꯗꯨꯝ ꯆꯪꯍꯟꯗꯧꯕꯗꯨꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯀꯧꯁꯤꯜꯂꯨꯔꯁꯨ ꯌꯥꯝꯕꯗꯨꯕꯨ ꯍꯥꯏꯅꯔꯤꯉꯩ ꯌꯣꯍꯦꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯂꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯁꯜꯋꯥꯔ ꯑꯃ ꯁꯦꯠꯂꯒ ꯂꯥꯛꯄꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯏꯟꯅꯔꯛꯄ ꯀꯣꯟꯁꯇꯦꯕꯜ ꯄꯥꯎ ꯄꯤꯕ ꯆꯪꯉꯛꯑꯝꯕꯗꯨꯗ ꯌꯣꯍꯦꯟꯅ 500 ꯆꯞꯄꯤ 2 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯒ ꯁꯤꯅ ꯅꯣꯏ ꯀꯩꯅꯣꯝꯃ ꯆꯥꯔꯣ ꯍꯣꯏ ꯁꯥꯔ ꯍꯜꯂꯣꯀꯣ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯂꯩꯃꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯁꯅꯥꯅ ꯔꯦꯗ ꯁꯨꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯔꯤ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯂꯩꯃꯅ ꯉꯁꯤꯇ ꯂꯥꯡꯄ ꯃꯃꯧꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ ꯏꯃꯧꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯀꯩ ꯃꯤꯡ ꯀꯧꯕ ꯏꯃꯧꯗꯤ ꯂꯝꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯤꯃꯤ ꯀꯧꯋꯦ ꯏꯃꯥ ꯀ꯭ꯋꯥ ꯀꯩꯊꯦꯜꯗꯒꯤꯅꯦ ꯑꯣ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯤꯌꯦ ꯏꯃꯥ ꯑꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤꯅꯦ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯅꯆꯟꯁꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯅꯤ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯉꯥꯎꯕꯁꯤꯅꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦꯅꯦꯁꯦ ꯑꯩꯈꯣꯏꯗꯤ ꯊꯦꯡꯉ ꯐꯥꯎꯕ ꯍꯜꯂꯛꯇꯕꯁꯤꯗ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯏꯆꯥ ꯅꯧꯕ ꯆꯠꯂꯤ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯅꯆꯟꯒ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯟꯗꯣꯝꯆꯥ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯑꯍꯜ ꯑꯃꯅꯤꯗ ꯍꯥꯏꯔꯨꯈꯤꯒꯦ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯨꯀꯣ ꯏꯕꯦꯝꯃ ꯅꯅꯝꯃꯒ ꯇꯧꯔꯒ ꯂꯩꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯌꯨꯍꯦꯟꯁꯨ ꯃꯐꯤ ꯍꯣꯡꯉꯈꯤꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯤꯃꯤꯗꯨ ꯐꯤ ꯍꯣꯡꯗꯣꯛꯍꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯄꯥꯛꯅꯒ ꯍꯜꯂꯛꯄ ꯅꯠꯇꯦ ꯂꯩꯃꯗꯣ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕꯅꯤ ꯃꯥ ꯍꯜꯂꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯛꯄꯗꯗꯤ ꯄꯨꯡ 10 ꯍꯦꯜꯂꯦ ꯁꯅꯥꯅ ꯀꯥꯗ ꯆꯪꯂꯛꯄꯗꯣ ꯄꯨꯡꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯅꯕꯅꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯔꯤꯉꯩ ꯐꯣꯟꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯕꯤꯔꯨꯗ꯭ꯔꯕꯅꯤ ꯌꯨꯝ ꯈꯪꯍꯟꯗ ꯍꯨꯔꯥꯟ ꯂꯥꯟꯒꯤ ꯊꯕꯛ ꯈꯔꯁꯨ ꯇꯧꯁꯤꯜꯂꯨꯔꯕꯅꯤꯅ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯑꯗꯨꯝ ꯊꯝꯃꯝꯕꯅꯤ ꯐꯣꯟꯗꯨꯁꯨ ꯃꯥꯁꯨ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯐꯣꯟꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯤꯁ ꯀꯣꯜ 94 ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯛꯂꯤ ꯀꯅꯥ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯅ ꯆꯪꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯉꯝꯕꯒꯤ 38 ꯑꯗꯨꯒ ꯁꯤꯡꯊꯥꯒꯤ 3 ꯑꯣꯏꯔꯝꯂꯤ ꯀꯔꯤꯅꯣ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯁꯦ ꯈꯟꯅ ꯈꯟꯅ ꯁꯤꯡꯊꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯛꯂꯤ ꯑꯁꯣꯝꯗꯒꯤ ꯁꯤꯡꯊꯥꯅ ꯀꯣꯜꯗꯨ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯍꯪꯂꯛꯂꯤ ꯀꯩꯅꯣ ꯅꯪꯅ ꯐꯣꯟꯒ ꯁꯨꯛꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ ꯑꯁꯣꯝꯗꯅ ꯑꯃꯅ ꯑꯃꯨꯛꯇꯤꯕ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯇꯥꯝꯆꯧꯗꯣ ꯏꯅꯝꯃ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯨꯏ ꯉꯁꯤ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤꯉꯩꯗ ꯑꯩ ꯐꯣꯟ ꯑꯝꯇ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯗꯣ ꯀꯅꯥꯅ ꯀꯩ ꯍꯪꯉꯛꯏꯅꯣ ꯗꯥ ꯉꯝꯕꯅꯅꯦ ꯉꯁꯥꯏꯗꯩ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯑꯝꯇ ꯍꯪꯉꯨꯅ ꯍꯥꯏꯃꯟꯗꯅ ꯑꯩꯁꯨ ꯀꯣꯜ ꯐꯅꯌꯥꯝ ꯇꯧꯔꯝꯕꯅꯤ ꯅꯪꯁꯨ ꯄꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯅ ꯄꯥꯏꯔꯛꯇꯦꯅ ꯍꯥꯏꯔꯨꯕꯩꯅꯦ ꯌꯨꯝ ꯐꯥꯎꯅ ꯆꯠꯄꯤꯔꯣ ꯆꯣꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯝꯃꯤꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯇꯥꯝꯆꯧꯗꯣ ꯀꯩ ꯂꯝꯗꯩ ꯅꯨꯄꯤꯅꯣ ꯀ꯭ꯋꯥ ꯀꯩꯊꯦꯜꯗꯩꯅꯦ ꯍꯥꯏꯌꯦ ꯃꯁꯛ ꯌꯥꯝ ꯐꯖꯖꯥꯅꯤ ꯍꯌꯦꯡ ꯉꯟꯇ ꯂꯥꯛꯎꯀꯣ ꯂꯩꯅꯥꯁꯨ ꯍꯥꯏꯈ꯭ꯔꯣ ꯊꯤꯟꯕ ꯆꯠꯄꯒ ꯌꯥꯎꯔꯨꯁꯦꯕ ꯑꯩꯈꯣꯏ ꯗꯣꯝꯆꯥꯁꯨ ꯍꯔꯥꯎꯕ ꯅꯝꯇꯣꯏꯕ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯔꯝꯃꯔꯣꯏ ꯃꯥꯁꯨ ꯂꯥꯛꯀꯦ ꯉꯟꯇꯥꯅ ꯑꯦꯟꯁꯥꯡ ꯍꯥꯎꯕ ꯊꯣꯡꯍꯜꯂꯝꯃꯨꯀꯣ ꯇꯥꯝꯆꯧꯗ ꯂꯩꯍꯜꯂꯒ ꯑꯗꯣ ꯗꯥ ꯉꯝꯕꯗꯣ ꯐꯣꯟ ꯑꯝꯇ ꯇꯧꯈꯣ ꯑꯁꯦꯡꯕ ꯌꯥꯝ ꯄꯥꯈꯠꯄ ꯃꯥꯜꯂꯦꯕ ꯃꯥꯏꯗꯣ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯁꯅꯥꯗ ꯐꯣꯟꯗꯨ ꯀꯛꯂꯒ ꯉꯝꯕꯗ ꯀꯣꯜ ꯕꯦꯛ ꯇꯧꯅ ꯇꯧꯅ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯃꯁꯤ ꯃꯤꯁꯤꯕꯣ ꯃꯤꯉꯣꯟꯗꯒ ꯄꯪꯍꯪꯗ ꯍꯦꯛ ꯍꯪꯉꯗꯅ ꯑꯁꯣꯝꯗꯒꯤ ꯔꯤꯡ 2-3ꯂꯛ ꯆꯠꯂꯒ ꯀꯣꯜꯗꯨ ꯑꯣꯜꯂꯛꯂꯤ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯂꯤ ꯁꯅꯥ ꯀꯩꯅꯣ ꯅꯪ ꯉꯁꯥꯏꯒꯤ ꯀꯣꯜ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯅ ꯀꯩꯅꯣ ꯒꯥꯔꯤ ꯃꯈꯣꯜꯒ ꯌꯥꯝ ꯇꯥꯏ ꯀꯥꯏ ꯂꯩꯔꯤꯅꯣ ꯅꯪꯅ ꯐꯣꯟ ꯄꯥꯏꯃꯜꯂꯛꯇꯕꯗꯨꯗ ꯅꯣꯏꯔꯣꯝꯗ ꯂꯥꯛꯀꯦꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏꯅꯦ ꯑꯁ ꯑꯝꯇ ꯆꯪꯉꯨ ꯑꯩ ꯀꯩꯝ ꯇꯧꯗꯦꯀꯣ ꯑꯁꯦꯡꯕꯩ ꯀꯩꯝ ꯇꯧꯗ꯭ꯔꯣ ꯇꯧꯗꯦꯕ ꯑꯝꯇ ꯆꯪꯉꯨ ꯆꯠꯂꯣ ꯌꯨꯝ ꯌꯧꯔ ꯇꯧꯔꯛꯑꯣ ꯑꯗꯨꯝ ꯄꯥꯏꯔꯣ ꯕꯖꯥꯔ ꯌꯧꯗ ꯉꯥꯏꯔꯤ ꯃꯤꯅꯤꯠ ꯐꯥꯔꯣꯏ ꯑꯩ ꯊꯧꯖꯤꯜꯂꯨꯒꯦ ꯁꯅꯥꯗ ꯐꯣꯟꯗꯨ ꯀꯛꯇ꯭ꯔꯤ ꯑꯗꯨꯝ ꯄꯥꯏꯔꯤ ꯉꯝꯃꯅ ꯃꯌꯨꯝꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯟꯗ ꯆꯪꯂꯛꯄꯗ ꯃꯥꯅ ꯇꯍꯥ ꯊꯣꯛꯈꯤꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯍꯧꯕ ꯃꯃꯥꯅ ꯍꯪꯕꯗꯨ ꯁꯅꯥꯁꯨ ꯑꯁꯣꯝꯗꯒꯤ ꯇꯥꯏ ꯅꯨꯃꯤꯗꯥꯡꯁꯤꯗ ꯄ꯭ꯔꯞ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯈꯨꯝꯃꯝꯗꯦꯅꯦ ꯕꯖꯥꯔꯗꯒꯤ ꯀꯩꯅꯣꯝ ꯂꯩꯔꯨꯕꯅꯤ ꯄꯨꯡ 12 ꯇꯥꯟꯗꯧꯔꯀꯥꯟꯁꯤꯗ ꯀꯅꯥꯏ ꯕꯖꯥꯔ ꯊꯣꯡ ꯍꯥꯡꯗꯅ ꯀꯔꯤ ꯂꯩꯔꯨꯏꯕ ꯏꯃꯥꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦꯗ ꯍꯩ ꯇꯧꯅꯨꯀꯣꯅ ꯅꯤꯁꯥ ꯄꯨꯁꯥꯒ ꯆꯥꯔꯝꯃꯗꯤꯅꯦ ꯅꯪ ꯐꯔꯣꯏꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯃꯃꯥꯁꯨ ꯉꯥꯡꯉꯒ ꯂꯩꯍꯧꯔꯤ ꯉꯝꯕꯁꯨ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯂꯒ ꯍꯪꯂꯛꯂꯤ ꯀꯩꯗꯧꯅꯣꯕ
ngasai phone do supai pai du go aidi engonda ga sakra jala pakhalurabani khaloi da wakal maya mama lamsinna khalurabani nabuk phattaba tawonu da kashu akoi tam chona inama purak pagi langi ngai da payak da bani adu ngasai na message la kainom ta so tharam bayan ro nana mala en harawri ngai da aina shona pakhat paga sei nang kem da khanbi de ne as hawre do mo aina ngasai da gi mihon mathong maram khang da kai tawruri miyam sidi nangi hawre eduna adum loishila ke hairo yare ba ai padiam pakhat bani ko koi dono ade am pakhaloi do ba aidi atoba side hero naga gift ne taw khrab jala fawba yongna khalurabani yam tana javaduda wathi di nangna di laina khomiba aina di shomda mihon sei mathong maram ama singna khangdre yare gan tar kem tawdri haredana matung dari tongnu ko khangde amuk hawre to wari to mage hayeng so nganta hoga toini somda ngambado machin paithokduna khonakle wambudi waramani tumbadi tumhaning kidreda ngaktang wari sananinge akhoi tam chokslei kaina wari samba yar kana ga wari sainon hangakani tapna dum ngango khonjal ga pisingduna mana taklak paduda sanadu nokthore e aduga khumlakli maso haujik ti kuitri na kem hairo ai tapna ngang da sayani kuina sana sei tapna sum ngango ba kay wari sana se haino akhoi jikna ne masu koiba pubi dena engonda sawba ne loiri etai madai shu koiba pubi hayo da ngasai de ningai tawba da ai to pham jakham khangdre ba ado nanga khoi jik se kai numi da koiba pubi ke haino kanano jek ai ba thaibi gi mabungla video call tawroke akhoi jeka wari sana ado hairam langa phone du kak thalanga ngambana video calling do shilakle Songi no pieces mali adum pairakli ngambana magi nakan de hebliba jek to halanga jek to onsen den hairakli jek nana goy pubiu haibado natai mad hayoro se masauna ringai sida jek ti tumning bagi masado yamna talli mangak phau bai galakri mamit to na haifet ka englam langa mamit amuk ushin dana tungtri ngambana phone do mamai manak thangjen to na sana danglakli nangna yaningdabe ma ong tawru baira angang sino wagam ta ngangu yadrese sana nei ngangak na mamitu tak ying duna koi nai sa ya doiro yaroi doiro akhoi je ka koi bachat pase haren mangda kayu genge anduga hairaki loudspeaker tharini tamcho hoi takradi jai chari thammagi ai tumagi adu hairam naga sanado makutta mungtang hairam naga thamkhre phone do ngambasa ngasai makai phungatlaba awambado khonjal tarabada masak urabada awamba pumadu kok haure wakhal nungai na lehore